Kokomi yauna lukayana sangai festival pangthokpiganu hairabasu lengakna numit 10 chupna hapta kangjebungda pangthokani haina lauthokre Manipurda thokliba chahi ani makai faraklaba irang asina maram oijna masa masagi mayumda hanjinba ngamdana relief camp singda awaba punsi maren amada lairiba IDP sing masa masagi mayumda hanjandriwa fawba sangai festival pangthokpiganu haijuna Manipur ge civil society kayagi apunba loop ama oiriba Kokomi amadi atei CSO singna sangai festival pangthokpiganu haina phongdokhraba matungda Manipur lengakna sangai festival asi November 12 dagina 13 fawba numit 10 chupna Imphal ge hapta kangjebungda pangthokani lauthokre Hiram masiga mari lenena Manipur lengaki Trade Commerce and Industries ki Director Yumnam Robitana ngarang November 3 ta thokiba notification amagi matungina hapta kangjebungda pangthokadoriba Manipur sangai festival asida stall hangning basingna online gi khuthangda application pisilakpa yagani application sing adu www.sangaistall.in hayengdagi hauraga November 13 fawba application thazilakpa yagani draw off date na tha asigi 13 gi ayuk pung 10 da pangthokani hairi zero lasina hai Manipur sangai festival asida stall makal ani haibadi commercial stall amade food stall hangdokani Commercial stall gina fee lupa lising tara aduga food stall gina lupa lising tara manga oigani IDP singi damakta di commercial stall hangbagi charge laure haina sulcherol asina khangalakle UPF amasung KNO gi lusing basing MHA ga wari sanakre Kuki singi Union Territory gi demand center na sawate khangalakle India government kasu sign taunariba Kuki lalhalup singi abela body ama oiriba KNO amasung UPF ki lusing basing na haukiba tang taruk amasung tareta numit ini chupna Bharat Sarkar gi Ministry of Home Affairs ka warisanakre warisanaba aduda KNO amasung UPF ki senior leader kayana sarugyake aduga Ministry of Home Affairs ki maikai AK Mishra Advisor North East MHA na represent tauke Nakalani na wari sana ki ba aduda Kuki singi oina masagi legislative assembly leiba union territory ama semnabagi maroiba political demand adugi matangda focus thamke numit ini chupna wari sana ki ba adugi ahoba numit November 3 haukiba September 3 the Ministry of Home Affairs Manipur government amasung su group singe marakta transparent agreement sign tawna kiba adugi matangda review tawke wari sana ba aduda Kuki zo leader singe makaidagi haujik thokliba kangluki irang asina Kuki zona khundaba jaga singda governance amasung law and order asi fail oire maramaduna hairiba Kuki zo singi area singda security amasung development laina bagidamakta alternative administrative arrangement ama sinbiu haina taksinke ani suba numita su Kuki zo leader singi makaidagi union territory gi demand gi wafam adu khatladuna Haukiba lisingani kulhumdoi ge me ahumdagi falchatarakiba ethnic cleansing gi matangda mayak sengna thambaga loinana haujik lairiba Manipur State Administrative Structure asigi makada Kuki zo sing amasung maitei singa nungsi chanana laiminaba haibasi oithokte hairiba demand asi Kuki zo singi historic amasung constitution gi oinasu yamna maram saba amani haina taksinke Manipurna ningtamba fangdringa gi mamangda Kuki zo hill sing asi Manipur State Darbar gi control makada lairakte British political agent na hakthengana administered tauba Government of India Act 1935 ki makhada excluded area ama oina lairake maitai ningthaugi lengak sasan makhada lairakte tribal chiefs singna masagi lamsing ngak senduna lairake maramaduna Kuki zo singa taliba union territory gi demand asi pre-independence autonomy adu hanjin hanba honabani hariba demand asi Manipur buthugaibagi wafam nate Indian Union ga thong manana governance safety amasung socio-economic development ki damaktani English ngotamapan pumapanda Manipurna India da mastaukiba matamda maitai ningthaugi oinadi compensation pangke adubu Kuki zo sipsingi oinadi makoigi traditional governance right adu thadok khide maramaduna Kuki zo area da matam supagi oina santi amasung development purakna bagi masagi legislature leizaba union territory amasem nabagi demand asi thabak tonthokpiyo haina taksinke Kuki so singi lusingba singi wafam sing adu taraba matungda Ministry of Home Affairs ki mahut siliba AK Mishra gi makaidagi Kuki zo mari leinaba isu asi yamna
sensitive oi adubo hauzik lairiba central government na kuki zosingna demand tawriba anauba union territory ama sembagi wafam asi saugate potential administrative restructure tawdringai gi mamangda manipurda laiminariba community khudingmal tanaba haibasi yamna maru oi haina khangalaki adubu KNO amasung UPF ki lusingba singe maikaidagi hairiba wafam asi revise tawnabagi wafam thamladuna kuki zomiyam gi punsi lam amasung lanthom sing asigi constitutional safeguard pinaba taksin ki nakal anina wari sanaki baduda land amasung forest right yauna traditional chieftainship project tawguna thamnaba amasung tribal development gi matangda sukhanaki su leader sing adugi makaidagi lamgi community ownership asi ngak senduna thambada Ministry of Home Affairs na haktengana khungjinbiu Purup masen gi marakta amana amada nungsi handanaba hu kamsinba khudakta lekwadabani KKL purup khara nakana dabada purup masel gi marakta amana amada nungsina handanaba hu kamsinba khudakta lekwadabani kanglaipak kanbalup KKL na matam khudimakta purup masel nungsi chanana hingminnaduna aponba Manipur ama semgatnaba semsaduna leiri loinana atopa purup amatabu yengtiba leijade haina KKL gi General Secretary Luwangsa Yungangkhoi ngakpana khuyek piduna press thadorakpa asina Hairakhre Kerol asina hai social media kayada purup amagi ichin inaw kayana KKL buhunduna lana uhanna bamingcha thihanna bahonariba khudakta lekwadabani loina United Maitai Pangal Committee UMP sina tongan ba wafam kayada KKL bu panduna thina ngang sakpa hunba khudakta lekwadabani masina makhatana asum chatharaklabadi purup anigi nungsinabagi langdaida UMP sina maijubani haina KKL na logani hairi Cherola sina hai KKL na thamjari ba wafam asi khangna leminari ba purup khudingna isagi isak khangna iramdam asida nungsisana leminar si amadi hingminari ba purup singna masagi oizaba Tinaba honabada maitaibu chaiba maitaibu hunba khudakta lekwadabani isa gi haurakpham isak khangna lamdam asida hingduna nungsi chanana leminaraba honasi Migi mafam munduna phamlaga honaduna migi mafam munduna phamnaba honaduna irang sakatnaba kaidungda khak honaroidabani chanadaba puwari kya semgatuna maitai puwari bu maring marangna uhanba kaidungda honaroidabani maitai lairi haiba saba ozana masana masabu khangbada lamba laitre khanjaba khudakta lepiyu lengak nungsiba apunbagi wakhan khanba yaba mapurup puyoliba maitai sing section biu amadi nakhoigi lamchat hongdokpiyu haiba wafam supungdorakle Kuki kasari gorona singbasi shedun tribe ni hairabasu Nagaland gi Yelhoumi Ntte Hairakhre Nan Naga tribe sing oiraba Kuki kasari garo amadi Karbi tribe sing asi constitution gi shedun tribe 1978 ki makhada shedun tribe sing ni hairabasu makhoi Nagaland gi Yelhoumi furup sing haibadi khak yare haina chief minister Hairakhre wana phongdokre wafam asi Nagaland gi DDSC stadium da Tinjimi Union Dimapur gi Gondal Jubilee celebration da wangang bada phongdokibani Unity ki mathau taba indigenous right ngaktuna thamba amadi responsibility oiba governance mathau taba singi hiramda wangang aduna CM Hairakhre wana hai Unity haibasi purup amagi khwaidigi maru oiba pangalni Unity ki khuthangda purup adu sakhotpa tangdu laitaba amadi miyamna ikai khumnagadoribani Nagaland indigenous identity gi matangda chamamnaba khara leirakle masi miyamna khangadabani Nan Naga tribe sing asi constitution Nagaland ki order gi makhada sedun tribe ni haizarabasu Nagaland gi Yelhoumi purup ni haibadi yaroi hairiba Nan Naga tribe sing asida sedun tribe ki certificate pibagi eligibility asisu makhoigi imung manung singna kumja lising amaga chamapan humpu humdoi December amagi mamangda lakuna matamdudagi leirakhiba miyoising oiraba matamduda pigani hairi Hairakhre wana makhataraduna mamangi sahidagi haukiba registration of indigenous inhabited of Nagaland enumeration exercise na kumja lising machamapan humpu humdoi yumangdagi Nagaland da kudaduna leirakhiba miyoising asibu masak khangdoknaba honari madubu process asi tribes
organizationꯁꯤꯡꯅ ꯀꯣꯔꯠꯇ ꯔꯤꯠ ꯄꯤꯇꯤꯁꯟ ꯐꯥꯏꯜ ꯇꯧꯔꯛꯄꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯄꯟꯊꯗꯨꯅ ꯂꯩꯔꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯥꯒꯥꯂꯦꯟ ꯂꯩꯉꯥꯛꯅ ꯂꯝꯗꯝꯁꯤꯒꯤ ꯏꯟꯗꯤꯖꯤꯅꯁ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯤꯡꯒꯤ ꯌꯦꯡꯗꯨꯅ ꯑꯃꯁꯨꯡ ꯈꯨꯟꯗꯥꯗꯨꯅ ꯂꯩꯔꯤꯕ ꯅꯟ-ꯅꯥꯒꯥ ꯇ꯭ꯔꯥꯏꯕꯁꯤꯡꯒꯤ ꯌꯥꯏꯐꯅꯕ ꯈꯟꯗꯨꯅ ꯕꯦꯂꯦꯟꯁ ꯑꯣꯏꯕ ꯃꯑꯣꯡꯗ ꯊꯕꯛ ꯄꯥꯏꯈꯠꯅꯕ ꯁꯦꯝ ꯁꯥꯔꯤ꯫ ꯅꯥꯒꯥꯂꯦꯟꯗꯒꯤ ꯌꯦꯜꯍꯧꯃꯤ ꯐꯨꯔꯨꯞꯁꯤꯡ ꯉꯥꯛꯇꯨꯅ ꯊꯝꯕ ꯍꯥꯏꯕꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯊꯧꯗꯥꯡꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ILPꯁꯨ ꯍꯦꯟꯅ ꯃꯔꯥ ꯆꯦꯠꯍꯜꯂꯦ ꯍꯥꯏꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯅꯥꯒꯥꯂꯦꯟꯗꯒꯤ ꯍꯥꯟꯅꯒꯤ CM ꯗꯥꯛꯇꯔ ꯁꯨꯕꯍꯣꯖꯦꯂꯥꯏ ꯂꯩꯖꯩꯁꯨ, ꯃꯅꯤꯄꯨꯔꯒꯤ MLA ꯂꯩꯁꯤꯑꯣ ꯗꯤꯈꯣ ꯑꯃꯗꯤ ꯆꯤꯡꯍꯤꯃꯤ ꯌꯨꯅꯤꯌꯟ ꯅꯥꯒꯥꯂꯦꯟꯗ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯅꯥꯒꯥ ꯇ꯭ꯔꯥꯏꯕꯁꯤꯡꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫ ꯗꯥꯛꯇꯔ ꯂꯣꯀꯦꯟꯗ꯭ꯔꯒꯤ ꯒꯦꯠꯇ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯝꯂꯦ꯫ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 3:40 ꯔꯣꯝ ꯇꯥꯕꯗ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯝꯐꯦꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯎꯔꯤꯄꯣꯛ ꯀꯥꯃꯗꯦꯕꯣ ꯂꯩꯔꯛ ꯔꯥꯃꯀ꯭ꯔꯤꯁꯅ ꯃꯤꯁꯟ ꯁ꯭ꯀꯨꯜꯒꯤ ꯃꯥꯌꯣꯛꯅꯕꯗ ꯂꯩꯕ ꯗꯥꯛꯇꯔ ꯂꯣꯀꯦꯟꯗ꯭ꯔꯒꯤ ꯌꯨꯝꯒꯤ ꯒꯦꯠꯇ ꯁꯛꯈꯪꯗꯕꯁꯤꯡꯅ ꯅꯣꯡꯃꯩ ꯔꯥꯎꯟꯗ 3 ꯀꯥꯞꯁꯤꯜꯂꯝꯂꯦ ꯍꯥꯏꯔꯤ꯫ ꯁꯛꯈꯪꯗꯕꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯝꯂꯕ ꯗꯥꯛꯇꯔ ꯂꯣꯀꯦꯟꯗ꯭ꯔ ꯌꯨꯝꯅꯥꯝ ꯑꯁꯤ ꯖꯦꯅꯤꯝꯁꯀꯤ ꯔꯤꯇꯥꯌꯔ ꯇꯧꯔꯕ ꯃꯇꯨꯡ ꯍꯧꯖꯤꯛ ꯁꯤꯖ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯕꯅꯤ꯫ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯝꯈꯤꯕ ꯑꯗꯨꯗ ꯀꯅꯥ ꯑꯃꯠꯇꯗꯤ ꯑꯁꯣꯛ-ꯑꯄꯟ ꯌꯥꯎꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯀꯅꯥꯅ ꯀꯔꯤꯒꯤꯗꯃꯛꯇ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯝꯂꯤꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯀꯅꯥ ꯑꯃꯠꯇ ꯀ꯭ꯂꯦꯝ ꯇꯧꯔꯛꯄ ꯂꯩꯇ꯭ꯔꯤ꯫ ꯑꯃꯔꯣꯝꯗ ꯊꯧꯗꯣꯛ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯄꯨꯂꯤꯁꯅ ꯀꯦꯁ ꯑꯃ ꯂꯧꯈꯠꯈ꯭ꯔꯦ ꯍꯥꯏꯔꯤ꯫